Good morning. Ngasigi kainogi runes ki reading haipetang yengase ko hadi runes reading se group 1 group 2 aina khaido se ko hadi group 1 dana karamba symbol laki yengase aduga group 2 dana karamba symbol laki haibadu haipegi yengase ko adu sidagi symbol ani khatang no thokjari ko ani sidagi ahamba harasne ko hadi group 1 dana hadi karamba symbol no group 2 dana karamba symbol no ko hadi group 1 na sumaina amma leire ko hadi f manba symbol amma leire aduga group 2 dana I manba symbol amma leire ko अहमबगी ग्रुप 1 की सिंबल से को ngasi gi oina hairagadi haidi pesan sa changak pa hairasine ko pesan sa lakpani khangde phangbani khangde mina pirakpani khangde haidi mani blockages kumba yamna leye khole khallagadi haidi kitang do itaraga so engoda changak pa hairasine ko natraga aina thaba ma taw matamda khatang profit leiba adumaina gumba oina piri ko sida haidi lan chango haina adumaina lakpado haidi first ki symbol se du haidi tawruba kholuba khuding makta adum success kumba adumaina la ko aduga akoi gi group 2 gi amu yeminarase Group 2 gi na among silai che ko haidi akogi I man ba symbol hai chap lepa hai rasne ko smain taroga haidi I man ba symbol je khetang lepa oina oi ko haidi ko na runes ta I man ba symbol amala agadi adi lepa hai agadi pura free soroga leibani khangde chap lepa ga lam leibani khangde kemta leng da budunga si gi oina hai adi ko leng da ba hai agadi keno ma tau gi na khalaga su icha chata ba gumba maina gumba kitang energy se khra neutral oina la ko ado lepa ga haidi hana lepa ga leiba ko mai la ko ni isha da su yam leire ko ai lephan ge lephan loi ge na traga ai to dum kaino ma da hai tar ko block leibani khangde mai lebe do block leba emotional blockages harsna samna have thabak chakki kaina khala thoi nuai traga thabak singkhang chathopa khotoba ngam da gumba adu maina adum ba so oigale ko adu haidi maina emotional blockages kumba lei khole haraga de just release to holo duga ina chatoriba ina tauge na khaliba pot to haidi tawbi ko pangthokbiba adu sida leire khoi gi number 2 gi runes ki reading na ma'am thank you